CM Biren Luchingduna, Minister Amadi MLA Singna Triveni Sangamda Eruptuna Lamdam Asida Tangdu Leitaba Hanjillaknaba Thounikhre. Pau wasi Kangla Pau se dagi Lokhachevane. Manipurgi Chief Minister Nongthongbam Biren, Power Minister TS Biswajit Amadi, Works Minister Govindas Khanthabiyu yauna Leingakpasing MLA kaya ama Uttar Pradesh ke Prayagraj ta pangthokliba Mahakumbh Mela da saruk yakhre. Mahakumbh Mela asiga mari lainana Triveni Sangamda Eruptringaida. Chief Minister Nongthongbam Biren mahaki social media account amada thagalakpa post amana hai. Mahakumbh Mela asi chahi 194 khudingi pangthokpa yamna maruoiba kumai amane. Ngasi Manipur Leingaki Cabinet Minister amadi MLA kharaga loinana senglaba Triveni Sangamda Eruptuna Lamdam Asida Tangdu Leitaba Hanjillaknaba Thawni pangthokkanai. Senglaba kumai Mahakumbh Mela na lakpada Manipur khakta natana leibak asigi mipum khudingmakta yaifa thawjal piramba oirasanu haina CM gi post aduna makhata na phongdorokle. Ngayhaki mamangda Chief Minister Nongthongbam Biren Luchingduna Minister Amadi MLA Singna Triveni Sangamda Eruptuna Lamdam Asida Tangdu Leitaba Hanjillaknaba Thawni thawram pangthokre. Mamangda leibak asigi Vice President Oiramba Jagadip Dhankar, Prime Minister Narendra Modi, Union Home Minister Amit Shah, Defense Minister Rajnath yauna masak nairaba miyoi kaya su mafam aduda laktuna irupkhrabane. Nakal amaromda ngasi numidang wairam pung 4 da pangthokadaba Mahakumbh Maha Sports Pravada Chief Minister Nongthongbam Biren Chief Guest oiduna saruk yagani haire. Panba yabadi ngarang numit yungba matung Chief Minister Nongthongbam Biren Uttar Pradesh ki damak Imphal thadokhibane. Madugi matung numidang pung 9 lom tabada charter flight amada Manipur Leingaki Power Minister Thongam Biswajit, Works Minister Govindas, Cabinet PD Minister L Susindro, MLA KS Ibomsa, MLA S Kunjakishore, MLA Karam Shyam amadi MLA S Premchandrasu Uttar Pradesh ki damak Imphal International Airport thadokhibane. Khul Ngakpasing asi Leiramdaba Tarabadi, Tampakki Shaktam Kari Oiramgani, Khanthabiyu, Jhony. Pau wasi Kangla Pau se dagi Lokhachevane. Advocate Maisnam Jhony Maitai na Haikhre, Khul Ngakpasing Tampak Ngangnaba Miyamgi damak thoklakhibane. Case amagi damak fakhiba Khul Ngakpasing gi mathakta makhal kayagi case pansilaga Imphal da loisanba yaba case adu Delhi da transfer tawduna Khul Ngakpasing maranai tahanbigano. Ngasi Manipur Press Club ta pangthokiba pawgi mifam amada Advocate Jhony Maitai na makhata na hai hawjik leiriba Khul Ngakpasing ngasi Leiramdaba taragade Valley gi Shaktam Kari Oiramgani Khanthabiyu makhoi da maram chadana miyot minai chathabada natana court ta sathok chasin tawbada bara khaktada puba thangba ngamloi. Jhony na makhata na hai kumjali singani kulhumdoi ge September 13 ta fakhiba konthokjam romojit athokpam kajit Michael Mangangsa Kaisam Johnson amadi Anan Moirang Thembu Imphal East Porompat Police na faraba matung Special Judge Manipur ge ben samana bel pikhraba matung Moirang Them anan gi mathakta NIA amadi CVI na Barmadagi conflict asi hena chawthoknaba thajilakpane police station singdagi khulai lakpani haina punna case mari pansilakpada natana case asi Delhi da transfer tawkhibasina Khul Ngakpasingna atatai oina case paiduna leire. Makhoi manga mak suraga chaba ngaktane India gi mayokta lal hoba thoklakhiba natte miyam gi damak thoklakhiba makhoibu victimize tawbasi tahoningde haina mahakna makhata na phongdokhe. IDP singna MP Bimol gi da thomjinkhre Thammairaba namsinduna thamlaba khunnai amagi punsirol puwarigi tangkak yauna malem pumbana khanghauna bangangbane MP Bimol. Pau wasi pandam pau se dagi Lokhachevane. BJP amadi Congress anigi lilada Khul ngagliba khunjasing baligi hameng ohenbiganu haina Leiram Government High School da hangba relief camp da sangjafam lawdunu leiriba IDP singna MP Bimol akoijamgi kaisam thongda leiba yumda thomjinkhre khongjang aduga mari leinana Leiram Government High School da hangba relief camp da sangjafam lawdunu leibe laisombam thasna kaubi inmate amana phongdokhibada MP Bimol akoijamna handak parliament mifamda kuki narco terroristinga aikoigi Khul Ngakpasingga changdamnaraga phongdokhiba du yaningdeng iraibak iramdamgi damak thawai khubakta haptuna Khul ngagliba isasingbu BJP amadi leingakna semgatpagi mawongda leibak miyamda lana uhanba laibak thibane. MP Bimol matam kuina Manipurgi wangmada leirubana maram oiraga Manipurgi hawjik oiriba irang asigi matangda khangdi haibasi mahakna phongdokhiba wafam aduna mayek sengna takle. BJP amadi Congress anigi lilada Khul ngagliba khunjasing asi baligi hameng ohenbiganu MP Bimol na parliament ta phongdokhiba wafam miyamda athubada sengdokadabani haikhe mahakna makhata na hai MP Bimol na bot mamangda haikhiba lanjeneraba sing tha ahumgi matungda hanjillangani haikhiba adu thabak to onthokpiyo relief camp da sangjafam lawduna leiriba sing hawjiksu wana khanglaga leiribane
ngasi faubada awaba kaya khangduna leiringai serak asida asigumba wafam phongdorokpa laibak thibane aikhoi BJP na kanano Congress na kanano khangde aikhoi gi oinade animak hunnaba lepiyo Manipur kanaba puna honabiyo MP Bimol na Luchingduna BJP Congress haiba thidana lan asi loisanaba honabiyo haiba wafam thamba lakpani haikhe amaromda MP Bimol akoijamna social media da thagalakpa warwal amada huranba nakokta napi pai haibagum politician sing na yokpa arm group sing haibada masada panbagum mathi phonglakadoribra haina MP Bimol na hanglagle MP Bimol na hai laingang na mathau tawdavadagi furupu ngang na bathorakpa misam khul ngakpabu lana uhonaba khulai pai ba haiba wahi tapsinduna nakhoina wahan thok halivadu khul ngakpasingbu aingi midyengda legally lana uhanduna unlawful oina uhanduna makhoibu khudong thiba thongnaba tamnana sillavra khul ngakpa kangbudi politician singna makhoigi lanai masagi kananaba yoktuna thaktuna thamba natte maramda mapurupu kananaba masana voluntary thorakpa nei adunabu village volunteer hairiva nei wahi sizinavada pangangang natte militant haivaga aina sizinakhiba arm group adusu qualify tawduna nurture vai yokpa thakpa haiba wahina taklibaduga yamna khetnai on the floor of the house da nganglibadu munna khallaga Thammairaba namsinduna thamlaba khunnai amagi punsirol puwarigi oiba tangkaksu yauna legitimate oiba platform amada laibak miyam amade malem pumbana khangnanaba khanghaunaba ngangbane mithibong mitambal kithi kirum tawraga chagat ngangadauba natte with all legal political historical amasung moral position lauraga laibak miyamgi yaifanaba khallaga isagi amade miyamna sinarakpa democratic amasung historical responsibility adu lauduna ithaudang pangthokpane aina thaudang pugani haiba wafam thamlagle cancer naraba miyoising Manipurgi Karkinos Hospital da sel changdana layengbiyo Dr. Indibor pawasi pandam pawsi dagi lakhotchabane mapalamda cancer layengbada pidiba khudong sabasing Manipurgi Karkinos Hospital asida su leire cancer naraba miyoisingna mapalamda chatuna layengbagi mahut Manipurda leiba Karkinos Hospital asida sel kaya changandana layengbiyo haina Karkinos Hospital asigi medical superintendent Dr. Yengkhom Indibor na Phongdokhre wapam asi ngahan World Cancer Day ga mari leina na pangthokpa pawgi mifam amada phongdokhibane Dr. Indibor na makataraduna hai Karkinos Hospital asi Reliance Company ni Luchingduna Hospital amane state asida amade Northeast state singda leiba anaba singbu ahongba mamalda layengnaba pandam thamle anaba man leiba matamda cancer oiramba yai haina chingnaba leiragade losilaga thambigano naribadu karino haibasi Dr. Gatanaraga khangdok minasi cancer asi matam sana layeng lavade kanba ngambagi oithokpa lei haikhe mapalamda cancer layeng bada piriba khudong sabasing hospital asida su phangle hospital asida sahi khudingi anaba lising amaga chamnga dagi chatruklom layeng ba lakle haidi bana basing asi lainga ki hospital khakta da layeng ba ngamdavana Karkinos Hospital ga khusam naduna layeng kaya chathari haikhe World Cancer Day ga mari leinana Karkinos Hospital na free medical camp amasu pangthokhe free medical camp adu da tongan ba miyoi kaya laktun layeng khe